New Delhi gi Basanta Kunjada laiba Fortis Flight Lieutenant Rajan Dhal Hospital da layeng chathari ba sangangai makha laikai de gi ningthozam bimolagi machanupi ningthozam manchi sahi kulumdoi gi I walak padagi arambai tegol New Delhi branch ke tengol sing EP krai ningthozam mansi matam khanagi mamangdagi mai amadi koki sarukta neurofibromatosis haina narak hairiba laina adu narakpadagi phibam losilaktuna mamang thagi tang 19 Delhi de puraktuna layeng satharakhibani doctor singi advice matungina thasgi tang amada surgery tawki surgery tawba matamda hemoglobin yamna nemlambadagi blood unit taruklom kaplaba matung mahaki haksang ki condition stable oirakhi adumainamak blood donor laitaba maramna makha layeng chathabada khudung chadaba mayuk nakhi pawasi hek phangbaga arambai tengol Delhi unit ki tengol singna jangsinduna awatpa blood unit sing donate tawkhibani hairi mapan lamda maitai masa singna awaba tarakpa matamda arambai tengol na haina ruba tawdana mateng pangbirambagi damak imung manungna apenba phongdorakhi